ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯔꯦꯗ ꯑꯥꯔꯃꯤ ꯂꯧꯔꯦꯝꯕꯝ ꯁꯥꯏꯂꯦꯁꯀꯤ ꯃꯐꯝꯗ ꯄ꯭ꯔꯤꯄꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯔꯥꯡ ꯆꯩꯆꯠ 17 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5:40 ꯆꯠꯄꯗ ꯄꯤꯄꯜꯁ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯥꯔꯇꯤ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯄ꯭ꯔꯤꯄꯥꯛꯀꯤ ꯂꯥꯟꯃꯤ ꯁꯤꯡꯂꯨꯞ ꯔꯦꯗ ꯑꯥꯔꯃꯤ (RAꯒꯤ ꯀꯦꯗꯔ ꯂꯧꯔꯦꯝꯕꯝ ꯁꯥꯏꯂꯦꯁ ꯁꯤꯡ ꯆꯍꯤ 19 ꯑꯦꯂꯥꯏꯁ ꯚꯤꯛꯇꯔ ꯊꯣꯛꯍꯟꯅꯤꯡꯗꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯌꯥꯍꯩ ꯇꯥꯟꯈ꯭ꯔꯦ꯫ ꯃꯔꯨꯞ ꯁꯥꯏꯂꯦꯁ ꯑꯦꯂꯥꯏꯁ ꯚꯤꯛꯇꯔꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗ ꯄ꯭ꯔꯤꯄꯥꯛ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯥꯟꯃꯤ ꯁꯤꯡꯂꯨꯞ ꯔꯦꯗ ꯑꯥꯔꯃꯤ RAꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯃꯐꯝꯗ ꯅꯤꯡꯇꯝ ꯌꯥꯑꯣꯜꯒꯤ ꯃꯄꯨꯡ ꯐꯥꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯂꯣꯡꯂꯨꯞ ꯄ꯭ꯔꯤꯄꯥꯛꯀꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯣꯐꯤꯁꯥꯔ, ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟড ꯄ꯭ꯔꯣꯄꯦꯒꯟꯗꯥ ꯃꯉꯥꯜ ꯈꯨꯃꯟꯅ ꯀꯣꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯔꯦꯗ ꯑꯥꯔꯃꯤꯒꯤ ꯀꯦꯗꯔ ꯂꯧꯔꯦꯝꯕꯝ ꯁꯥꯏꯂꯦꯁ ꯑꯦꯂꯥꯏꯁ ꯚꯤꯛꯇꯔ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀ꯭ꯋꯥꯛꯇꯥ ꯂꯝꯈꯥꯏꯗ ꯂꯩꯕ ꯂꯧꯔꯦꯝꯕꯝ ꯁꯥꯃꯨ ꯁꯤꯡ ꯆꯍꯤ 48 ꯑꯃꯁꯨꯡ ꯂꯧꯔꯦꯝꯕꯝ ꯑꯣꯡꯕꯤ ꯃꯦꯝꯆꯥ ꯗꯦꯕꯤ ꯆꯍꯤ 38ꯅ ꯄꯣꯛꯆꯕ ꯃꯆꯤꯟ ꯃꯅꯥꯎ 5ꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯑꯍꯟꯅꯤ꯫ ꯃꯔꯨꯞ ꯂꯧꯔꯦꯝꯕꯝ ꯁꯥꯏꯂꯦꯁ ꯑꯦꯂꯥꯏꯁ ꯚꯤꯛꯇꯔ ꯍꯧꯈꯤꯕ ꯖꯅꯨꯋꯥꯔꯤꯒꯤ ꯑꯔꯣꯏꯕ ꯆꯌꯣꯜꯗ ꯄ꯭ꯔꯤꯄꯥꯛꯇ ꯌꯥꯎꯔꯛꯇꯨꯅ ꯔꯦꯗ ꯑꯥꯔꯃꯤꯒꯤ ꯕꯦꯁꯤꯁ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯅꯤꯡ ꯐꯪꯗꯨꯅ ꯃꯁꯛ ꯊꯣꯛꯄ ꯔꯦꯗ ꯑꯥꯔꯃꯤ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯃꯔꯨꯞ ꯑꯁꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ, ꯑꯄꯨꯟꯕ ꯀꯪꯂꯩꯄꯥꯛꯀꯤ ꯈꯟꯕ ꯑꯃꯁꯨꯡ ꯃꯊꯛ ꯊꯣꯡꯕꯁꯤꯡꯒꯤ ꯌꯥꯊꯪ ꯉꯥꯛꯅ ꯆꯠꯄ ꯍꯣꯠꯅꯕ ꯀꯟꯕ, ꯃꯁꯛ ꯊꯣꯛꯄ ꯑꯆꯪꯕ ꯅꯤꯡꯇꯝ ꯌꯥꯑꯣꯜꯂꯣꯏ ꯑꯃꯅꯤ꯫ ꯃꯔꯨꯞ ꯑꯁꯤꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯗ ꯄ꯭ꯔꯤꯄꯥꯛ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯥꯟꯃꯤ ꯁꯤꯡꯂꯨꯞ ꯔꯦꯗ ꯑꯥꯔꯃꯤ RAꯅ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥ ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯊꯦꯡꯅꯍꯧꯔꯤꯕ ꯑꯋꯥꯕꯗꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯁꯔꯨꯛ ꯌꯥꯖꯕꯒ ꯂꯣꯏꯅꯅ ꯑꯊꯧꯕ ꯑꯁꯤꯒꯤ ꯊꯋꯥꯏꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯏꯪꯅ ꯆꯤꯛꯅ ꯄꯣꯊꯥꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ JDUꯒꯤ MLA 5ꯒꯤ ꯃꯊꯛꯇ ꯊꯥꯔꯛꯈꯤꯕ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯦꯁꯀꯤ ꯍꯤꯌꯥꯔꯤꯡ ꯉꯁꯤ ꯆꯠꯊꯈ꯭ꯔꯦ꯫ ꯖꯅꯇꯥ ꯗꯜ ꯌꯨꯅꯥꯏꯇꯦꯗ JDUꯒꯤ MLA ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡꯗ BJPꯗ ꯖꯣꯏꯟ ꯇꯧꯈꯤꯕ MLA 5ꯒꯤ ꯃꯊꯛꯇ ꯊꯥꯔꯛꯈꯤꯕ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯦꯁ ꯉꯁꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯇ꯭ꯔꯤꯕꯨꯅꯦꯜ ꯑꯍꯥꯟꯕ ꯑꯣꯏꯅ ꯍꯤꯌꯥꯔꯤꯡ ꯆꯠꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯍꯤꯌꯥꯔꯤꯡꯅ ꯆꯌꯣꯜ 4ꯒꯤ ꯃꯇꯨꯡꯗ ꯆꯠꯊꯔꯒꯅꯤ꯫ ꯉꯁꯤ ꯍꯤꯌꯥꯔꯤꯡ ꯆꯠꯊꯈꯤꯕ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯦꯁꯀꯤ MLA 5 ꯑꯗꯨꯗꯤ ꯊꯥꯡꯃꯩꯕꯟ AC ꯒꯤ MLA ꯈꯣꯡꯎꯞꯆꯝ ꯖꯣꯏꯀꯤꯁꯟ, ꯇꯤꯄꯥꯏꯃꯨꯛ AC ꯒꯤ MLA ꯉꯨꯔꯁꯥꯅꯨꯡ ꯁꯅꯥꯇꯦ, ꯖꯤꯔꯤꯕꯥꯝ AC ꯒꯤ MLA D ꯑꯁꯥꯎꯗꯤꯟ, ꯋꯥꯡꯈꯩ AC ꯒꯤ MLA ꯊꯥꯡꯖꯝ ꯑꯔꯨꯟ ꯀꯨꯃꯥꯔ ꯑꯃꯗꯤ ꯆꯨꯔꯥꯆꯥꯟꯄꯨꯔ AC ꯒꯤ MLA LM ꯈꯧꯇꯦꯅꯤ꯫ ꯍꯥꯏꯔꯤꯕ MLA 5 ꯑꯁꯤꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯡꯃꯗ ꯄꯥꯔꯇꯤ ꯑꯃꯗꯒꯤ MLA ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡꯗ ꯄꯥꯔꯇꯤ ꯑꯃꯗ ꯆꯣꯡꯁꯤꯟꯈꯤꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯔꯤꯁꯣꯔ ꯒꯣꯁ꯭ꯋꯥꯃꯤꯅ ꯏꯪ 2022ꯒꯤ ꯑꯣꯛꯇꯣꯕꯔ 24ꯗ ꯁ꯭ꯄꯤꯀꯔꯗ ꯇ꯭ꯔꯤꯕꯨꯅꯦꯜꯗ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯄꯦꯇꯤꯁꯟ ꯑꯃ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯄꯦꯇꯤꯁꯟ ꯊꯥꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯁ ꯑꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯉꯁꯤ ꯁ꯭ꯄꯤꯀꯔꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯁ꯭ꯄꯤꯀꯔ ꯇ꯭ꯔꯤꯕꯨꯅꯦꯜꯗ ꯍꯤꯌꯥꯔꯤꯡ ꯆꯠꯊꯈꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯦꯇꯤꯁꯅꯔꯒꯤ ꯀꯥꯎꯟꯁꯤꯜ ꯑꯣꯏꯔꯤꯕ ꯑꯦꯗꯚꯣꯀꯦꯠ ꯚꯣꯄꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯔꯨꯂꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯤꯁꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ ꯀꯦꯁ ꯑꯁꯤ ꯄꯦꯇꯤꯁꯟ ꯇꯧꯔꯛꯄ ꯅꯨꯃꯤꯠꯇꯒꯤ ꯍꯧꯔꯒ ꯊꯥ 3ꯒꯤ ꯃꯅꯨꯡꯗ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ JDU MLA 5ꯒꯤ ꯀꯦꯁ ꯑꯁꯤ ꯃꯇꯝ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯁ꯭ꯄꯤꯀꯔꯒꯤ ꯇ꯭ꯔꯤꯕꯨꯅꯦꯜꯗ ꯊꯕꯛ ꯂꯧꯈꯠꯄ ꯍꯧꯔꯛꯄ ꯑꯁꯤ ꯇꯔꯥꯝꯅ ꯑꯣꯛꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6 ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯕꯟꯗ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒ ꯇꯧꯅꯈꯤꯕ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯈꯣꯡꯐꯝ ꯍꯟꯗꯅ ꯂꯦꯞꯀꯗꯕꯅꯤ, ꯅꯝꯐꯨꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯉꯁꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6 ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯕꯟꯗ ꯊꯝꯈ꯭ꯔꯦ꯫ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯂꯣꯡꯂꯨꯞ ꯅꯦꯁꯅꯦꯜ ꯔꯤꯚꯣꯂꯨꯁꯅꯔꯤ ꯐ꯭ꯔꯟꯠ (ꯃꯅꯤꯄꯨꯔ) NRFM-ꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯂꯨꯞ ꯑꯁꯤꯅ ꯀꯧꯔꯤꯕ ꯕꯟꯗ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯩ, ꯏꯁꯤꯡ, ꯑꯅꯥ ꯂꯥꯌꯦꯡ ꯑꯃꯗꯤ ꯃꯦꯗꯤꯌꯥ ꯅꯠꯇꯅ ꯏꯔꯩꯆꯥꯁꯤꯡꯅ ꯕꯟꯗꯒꯤ ꯋꯥꯍꯟꯊꯣꯛ ꯊꯨꯒꯥꯏꯕꯤꯒꯅꯨ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯀꯨꯝꯖꯥ 1994ꯒꯤ ꯁꯦꯞꯇꯦꯝꯕꯔ 12ꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯕꯨꯙꯆꯟꯗ꯭ꯔꯅ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯗ ꯌꯥꯎꯕꯒꯤ ꯑꯌꯥꯆꯦ ꯁꯤꯂꯣꯡꯗ ꯈꯨꯌꯦꯛ ꯂꯧꯈꯤ ꯍꯥꯏꯕꯒꯤ ꯋꯥ ꯌꯦꯠꯅꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯉꯁꯤꯃꯛ ꯏꯟꯗꯤꯌꯥꯅ ꯑꯔꯣꯟꯕ ꯑꯐꯣꯡꯕ ꯂꯥꯂꯣꯡ ꯀꯌꯥ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯕꯤꯔꯛꯇꯕ, ꯏꯅꯤꯡꯇꯝꯅ ꯆꯠꯅꯕꯒꯤ ꯂꯝꯕꯦꯜ ꯐꯥꯎꯕ ꯊꯝꯕꯤꯔꯛꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯝꯖꯥ 1994ꯒꯤ ꯁꯦꯞꯇꯦꯝꯕꯔ 12ꯗ ꯇꯧꯈꯤꯕ ꯃꯔꯖꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨꯅ ꯅꯝꯐꯨꯗ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯁꯤ 100% ꯆꯨꯝꯕꯒꯤ ꯈꯨꯗꯝꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯊꯪꯕꯗ ꯊꯝꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤꯗꯤ ꯆꯥꯏꯅꯥ ꯀꯤꯕꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤ ꯈꯛꯇꯅꯤ꯫ ꯀꯨꯝꯖꯥ 1992ꯒꯤ ꯏꯟꯗꯣ
Chainagi landa awang nongpokki statesing Indiani haina khanba ngamkhidaba adu ngasisu ahongba leitribani Indiagi mipaiba thabaiba koktribanina matam chupa China senaba haibasi India singi achoba thodangni maram aduna awang nongpok maikeida Indiagi front line ama matam chupada aronba aphongba oina semgatli Manipur busu front line asina yaholi Masi Research and Analysis Wing Progi Kutni Hari Haujik Manipurda Khuneki Lan ama thamjanduna awang nongpokki kanglup pumnamakta Indiana kihanduna makhoigi tawba ngambagi paujel piri masi democracy Indiagi lamjatni haibadu taksari Haujik Indiana political party amatana lengak paiba ngamnadre masi India machet tarakpagi layong thoragbani haina chirol aduna makha tarakli Makha tarakpa atopa pauda Minister Susindro gi PA Sakhangdaba Singna kipnet tawkre Cap NPD Minister Laisangthem Susindro gi PA ngasi khurai sajor laikaida leiba Babu Hotel mayadagi Sakhangdaba miyoi singna kidnap tawkre hairi Pau asina makha tana hai ngasi ayuk pung 9 makhai rom tarakpa duwaida Minister Laisangthem Susindro gi PA Sarangthem Somarendro chahi 92 apokpa Sarangthem akoibi laifam khurai sajor laikai Saithabi leirakna mahaki yumdagi lamlong romda haigalakpada Babu Hotel mapada hanadagi gypsy garida ngaiduna leiramba khulai paiba miyoising aduna Sarangthem Somarendro na thaurakpa gari adu khamlaba matungda pharaga pukhibani hairi haujiki oina mahak karigidamak kanana phawano haiba khangba ngamdri hairi Makha tarakpa pauda Unified Command paigera pairoira masigi pangthokpa meeting da Chief Minister na head oiribani Gitchandra Mangang Unified Command paigera pairoira Manipur lengak leibadagi Chief Minister leiribani Unified Command pikibadusu Manipur lengak nani Governor gi mingda thokpa order amana pikibani Union lengak na order adu thokkiba nate masi oiragadi Unified Command gi thaba asi Manipur lengak na sinbani masigi order da Chief Minister na Unified Command gi mathok tarakpa matamda meeting kouba ngami haiba wafam yauribani adugumba meeting adugi head su Chief Minister na oiraga karigidamak tha 13 hena lan loisinba ngamdabano hangningi haina Coalition Against Drug and Alcohol Kadagi Secretary Takhelambam Gitchandra Mangang na phongdorali mahangna pause asida hai state lengak amadi Chief Minister na Unified Command gi chairman natte haiduna leithokpa yaroi mathok taraklabadi Unified Command gi meeting kouba ngambagi power Chief Minister da piribani wafam asi Unified Command ga mari leinana thokkiba order da mayek singna palibani adubu order adu pangthokta thokpra haibadudi khangdre Governor gi mingda thokpa order oibanina madugi matung ina thabak pangthokpam thoi aduga yamna sengna thabak tawbasu sangi aikhoigi miyengdasu ifurup macha oijabanina phai haina khanbasu lei adubu Chief Minister haibasidi furup khudingmakini karigumba ngamloi haiba leiragadi miyamnasu khanghanpham thoi aduga namduna hapchilakpani haibadudi kuldipna adum oiragadabani hairaklabadi matangchida khananingai oiri hairi Manipur disturb area status ana halaluiba si center na tawrakpani haiduna Manipur lengakna ngamde haibadagi tha 3 ki oina sangdoktuna leirkibani wafam asi haiduna Chief Minister bu pham thadu haiba nate mahakpu yengnaba oina ubasu sumde khali miyamgi amadi aikhoigi su saru yauribani Chief Minister gi miyamgi apamba phongtokpani haujik oiriba langi phibam asida aikhoina mahakmanda appeal tawba oina wafam asi phongtokpani hairi